Meeoi amana Leingakki school Yaona school ahumda oza Oiramle. Federation Students Organization Kanglaipak Fesok na makha tana Prabhavati College sa kupna thizilubadagi amuk khana Meeoi ama Leingakki mahailoisang Yaona loisang ahumda oza oiramba thengnari haina mahairoi loop asina thadorakpa cherol amana fongdorakli. Samuraudagi nongthombam menan hariba oza asi Prabhavati College ki Department of English ta Assistant Professor oibadagi hendoktuna Senapati District ki Wilong Khunau Primary School dasu oza oiramba thengnare. Senapati District ki Primary School asida oza asina masamak mahairoi sing larik takpi bagi mahutta atopa mi ama neklaga thagi oina angamba awamal khara piraga school sungka karamdre. Masidagi hendoktuna mahailoisang ani asibu hena thausadraduna oza asina samurauda leiba Little Master School dasu oza oiramle. Kanglongi wangmada chathariba asibu warak pinaba leitrabagi mawongda tawriba amasung Leingakki mahailoisang singi mahairoi singbuna thausabidraga lanai mahailoisang singi mahairoi singdana hena thawai yauna oza oiriba Meeoi singi mathakta mari leinaba Leingakki authority na mityeng changbiyu. Mahairoi loop asina miyamda haijaningbadi asigumba aranba tawriba Meeoi singna matam leiringaida surrender tawraga pugadaba loisang amada thamoi sengna pubiyu hainasu cherol asina makha tarakli.